Uripokon Baluk, amadi Uripok Nupiyokon Baluk ki mahut sinjaraga ayaki mi Chingthang Nambam Public Secretary Uripokon Baluk na wahung khara thamjari madudi leibak ki hujik chiraba tanja asida tangai badana Uripok Maigai ki club maira sing sinjaraga emergency mifam ama Uripokon Baluk amadi Uripok Nupiyokon Baluk ki sanglenda hamjaduna koi tangai badana Uripok Maigai da leiba club maira sing amadi Lanai Myoising Pulakanda, Lebaki, Kunjung Ihuda, Punda, Somin Section Minaba, Tobusum, Uripo Magaida, Tongin with the Toba, Adiki Uripo Bumbalu, Uripo Nupio Bumbalu, or Komodana, Amadi, Apoita Kentahana, Atimba, Ahinda, Amadi, Ayuka Boiro, with the Bobian, the Tamin Kang, Protesta Simba Tokomatanda, Madu support Tosete. Yaragati madu yaragati visitation protest on daida Uripokon Baluk Uripok Nupiyokon Baluk da ana mangjong nana ko bibi naba ising seri masi bau Uripokon Baluk Uripok Nupiyokon Baluk na local level gi club organization ujaraga su ilam damsigi ngamjaba koina hijaba thunjaba khara chen chongjaduna mayamgi angam ba thobol khara tawduna laksari haiba thobol singi manungda koina hosipokda court ki Thangda PIL Thaba Nasingba, the National Human Rights Commission, the City Thaba Nasingba, Mashina Natana, Ebaki, Hawaii Biriba, Civil Society Organizing, Apex Body Way, Pokomina Silapa, Tom Sing, the Chitava Litanapai, so Yadana Lai, Sumaina, Rubo Mai the Su, Kalumba, Protest, Visitation, Sanction Bibamatanda, Sanction Biriba, Loop, Nataga, Kangu Singduna, Tangai Padana, Uripokon Baluk, Uripok Nupiyokon Baluka. Pau Kongaduna, and Seminasi, Madam D. Uripok Lambi Habase, life saving Away Hospital Sing, Maruina Rims Hospital, Amadi Sizo Hospital, Uripok Kangsuk Road, Chip Power, Ninsapa, Lamsang de Lapavisu, Limbs Lambi the Sanki Habit, Uripok Kangsuk Road, Power Lakadini, Adeki, Tamaban Deki, Natraga. Siya may nagi suko man nagi nakaya ko kamso ko si Power ga Rims Hospital Sijo Hospital si sakaduni papungda haiba kun panjari ba hospital sing si yamna maru oi ko gi uji mi ri haksel amadi hosi kita to leita dra iram dam sigi phibam sida tangai padana ana laing sangsing amadi micham praja miyam ni yengbiraga musijarawa erisa singna nabi thingba khopa tawba yari ko uribok nabi asi tobidana ba Tangai pada batu dobaya dapat taraga su Uripokon Baluk Uripok Nupiyokon Baluk katanaraga dominasi yang demokratik oina natana aning apa pada tawtuna haiba lifeline oiba hospital ani si khatana te atop mayam se laiba sing asigi dongsa ba loksa kadaba misam praja singda apon pirpuna khoi masing gi marakta misunderstanding thorpa yai masi tobidana ba apel tawjari adagi maru oina numidang athiengada koi hesitation tawbiriba chinnaw singna yaragadi masi munna khandabiyu aduga akoina Uripokon Baluk Uripok Nupiyokon Baluk ga paw phongnaraga tawba hesitation natabni na koina ju khangokdabnina mamathenga sibai thana phagi matamda kana masa masu singno kana no haiba khumul linuba koi ngamdaba kongai ni mana masina haisening badi hesitation tawre protest tawre ready chale puna tawminasi puna thingnaminasi yam damsi nakoi khatana kangadaba koi khatana kangadaba nate puna thingnaminna gadaba oibanina koi masen coordination leina cooperation leina ama tana tingladana puna koi sangseminasi haiba kong khar thamjari question jarapada desami ex president nimuna panjarapada somojipu physical assault tawgiba lukanisina Kadin tawjari matung da sumlaba mayang chen chongjariba lukki luchingbasing gimayakta tawba sumba thobuk che thopidanaba puna honaminasi haiba kong khal thamjaraga nusijaraga press amasung electronic media na asibu chen chongjariba iramdam gi damakta mipum khudimok i paw yahon pirba puna opusu ikai kun